Welcome to Manipuri Story Collection Official. Foundation na Sinjaba Anirak Suba State Level Class Wise Maths and Science Competition 2026 ki registration hauzare. Saruk yabining ba satra satri singna office ki number sida contact tawbiduna competition asibu saruk yabi na baning singjari. Topper singi special prize kaya amasu pizagani. Last date 19 September 2026. Exam date 27 September 2026. Ahing the lai sarabagi nong dairemba maya karaga tumli. Sanathoi na thongsil da thillaga mabung bu hogdorei. Dada, sirabo. Dada. Ngammaroi tasu tade. Che, dada hogdok pa tade. Ta na ba hogdoro. Liklai na laurak pasida sanathoi kapning kamang tawi. School jet na ba uniform set pa loirabani. Sanathoi mabung haudok pada sumapum thitle. Haudok laroi ge hai basu machena yadrabada. Sauning na thongdu kanna thinge haina sapu kanna thazilli. Adubu khanghauda na thong hangdorakliba nong dairem bagi mamai da palure. Oirum hakang wa challaga thong hangdok sarak panong dairem bado khangprek khangi. Sanathoi su mabungi mai da tharubaduda masado tunghalli. Ima dada soikibane. Karigi soiba laukhala inong dairem bado mabung na laurok pasida sanathoi pai kai senthaki nong dairem basu machal bu tanarei chaksang na leiri be machegi nakta chensili sanathoi che dada na phudore ei nong dairem ba chaksang na changlak patawda thongzal wang mata lepaga makhut khatlaga kawi sanathoi bu hai sila prapap lakso natradi kya nungai roi sanathoi machegi tungda thupchillaga Ngammaroi ai soikibane haibane dada yam thuna thoroko ngammaroi phutoi natro che yinga dada se hodok pata manda bei thong thinge na thabada mana thong hangdore aduda soidana dada gi mai da pankhre aduini mana phudoi ta nei se nongdai mama khwang meli dab toraga yam thuna thoro ai la ora makhong kansilake tawi maduda liklai na laurei nachin na ya sengna na janga kano Ngasai de hodok pasu tade nong mata thong lolaga tumda banang na thong lola mikai gino kari aron ma thabak tawbai no machena wahang si hanglak pada latla tori wakhaloi hodabani oi roi chalo loisalo khuram chama sangam de hospital chalu saharak pane gari thobi na balaiti nong dare ma machin pom thori astalida class atuini tan bayaroi chalo sat Class to hospital de halaga chalo kaisu koi roimi khangna ba ngakni serial number chingkhat laga yeng lag tok leire chalo ko thuna hoi sukto la ka khatki liklai na amu sana bas la ani chak sa thomu chiche phi phaudoge sana thoi bu chak bizaram laga liklai terrace ta ka khalai khwang de yip libo mobile law thok laga na kong da thamduna hello tamo how Nasani do pizza bithak loire liklai nokche ayuk tagi mo anobigum yumgi thabak khonari bado pari su call pairaga sangli bani earphone hapchillaga pari su thabak tawri bani nupani haiduna hiplaga lei thokte matamang han bahai ba pakhang na te pari liklai na nok paduda pari na lagnarei hanubine nang oirido danaw ani do machagum senabini na ha Ikobo kay ino yung poka na honeymoon chat laga layba. Ado gay ko yung pinalay sabi ni ikawan kay tambiba. Ho yari, ado dahayon nang na. Tau da bayada ba si bundo ko hayro. Hay dida, wakal taman ba duda ay na sinafam yaudre. Ay na yaning dabat haba nang natarok pay, ay na chayba. Maduda nang nakapa, aday ay na mutemba. Sigo may romance to fang zidre. Oh, Tamogi sidi ngak lay da khanaraga tension atum lay na bado pambay wani ne ay su hay ni adudi
ngasiday tamona yadaba thabak tawrange yaroi ko tawnu he adumaina aidi yaroi dongni noi ex tu na hanjin si hairi adai amu paw phongna leramni ma paw phongna danamni thawai ki sangi je kana khangba sel pai baso amadune hen banina ai hundo amaso khidwa khal phabiranu tamo de hen bakanam leitre sel gi wadi awat palai zade aduna tamo da wakhal tabiyo tamo gi da mak si jiphau lepani ai gi da mak lepani hairam laga phamdo khradi mangjere nong daire mana sumang de mangak thangat la lauri je ai chale liklai su yin tharak laga tana ba khumlei hoi sana di bus lakhrabo au lakre nga were satkiba bule thodokre liklai su pari da amu onsili icha ani mak chatkre gelon salo masa khangdaba mi changan nganu hoi chinglaga khumni liklai masini punsi imung amada nushina na laiminaramba itin inaw punsi khongchat ki matung inna kaina khi magi thamoi na khoidaba mapang thina khi kanana su thingba ngamoi liklai su manaw anibo machagum sena jarabaso thamoi da pari bulla tuna thamli nongdai rembaso ichanbu magi oina bo honari aduga makhoi ahumgi manungda atombi oiriba sana thoiso inawbana magi oina ba kaihauba hori masini taibangi machat Rain ta sui chan mikap thokta yamnung aina tumli laisnani chan bu masa nom laga haudong lei ichan isan hagolo thengi hagolo khupana se thai pambomda phuk hagolei amado ingaw ngawi masado laisna saurab ichan bu yingli magi miting duda wangang pham khangde lakak tawi latla tawraga pung kaya takhrage laisna uniform satlam libodo orak pada mamit chap yung lei isaw lang bahor e laisna karigino phakta tumido ahing ke daw lege ngasai da ina koka tawri mayam do kem ta dro na ahing huran ba satlu bro sire ke tumido laisna da asing ba chumba tam thok lu ba ya da bana oi da bangang lei tumba ya da baini maduda samsan ki ba yare kaino di lot le aingonda kari lo tawrige laisna lairamo phatluislake nawado hatludoini mangasi aina hatuini hairam libu wai sida laisna mathanda haizawi kaino asina nongdairemba ticket kaklaga duty tariba nurse to da pisilli sana hongbubu makhut thillaga tai tu alaire sister na khitang thuna basinbiro sir doctor gar su khangnaba patient ni oza sana hongbadi aina su khangi yana basilake ngahak ta ngai biro nongdai remba sana hongbagi nak ta halaklaga tapna hanglei khuramcha doctor unabase ai yawgadra khuramcha gi personal oibo wari sagadra sagani nang leramo adudi khuramcha ai phone am ting halugi nang na bahalake chalo chenja tawraga hospital dagi thorei mobile senpham amada changlaga tayagi phone do puthole yenghalli mobile se manupaduna thangatlaga haiphet yengi ising da tarubro nate nong cholubani o hayeng loba yagadra hauzik ngak tang yengbiradi nungai jani imanabagi aina wairubani awaman hen hapchage nupadu su mobile du yenglaga pusinkhre pongmuk leiraga nongdaremba hospital da halai sana hongba doctor unaba changlamle patient ngari basingduna ngangnabado nongdairembana tarai ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯁꯦ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯁꯪꯒ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯄꯦꯁꯦꯟ ꯑꯇꯩ ꯌꯦꯡꯕꯗꯗꯤ ꯃꯤꯅꯤꯠ 5-10 ꯐꯥꯗꯦ ꯁꯠ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯆꯤꯡꯈꯠꯂꯒ ꯌꯦꯡꯈꯤꯕ ꯅꯨꯄꯥꯁꯤꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯁꯨꯔꯦ ꯆꯪꯈꯤꯕ ꯊꯣꯔꯛꯇ꯭ꯔꯤꯁꯤꯅꯤ ꯃꯅꯤꯄꯨꯔꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯤꯗꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯈꯤꯕꯅ ꯐꯩ ꯍꯥꯏꯅꯩꯁꯦ ꯂꯥꯏꯔꯕꯩ ꯃꯤꯆꯪ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯕꯨꯛꯇ ꯈꯜꯂꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯁꯪꯒ ꯂꯩꯕ ꯇꯥꯅꯩꯁꯦ ꯑꯁꯨꯝꯕꯗ ꯀꯥꯟꯅꯕ ꯐꯪꯅꯕꯅꯤ ꯅꯠꯇ꯭ꯔꯗꯕꯨ ꯀꯔꯤꯒꯤꯅꯣ ꯁꯪꯒ ꯂꯩꯖꯔꯨꯗꯣꯏꯅꯣ ꯈꯔ ꯀꯨꯏꯅ ꯉꯥꯏꯍꯜꯂꯣ ꯍꯥꯏꯔꯨꯁꯤꯔ ꯈꯪꯗꯦ ꯑꯉꯛꯄꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯋꯥꯈꯜ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯄꯣꯛꯇꯕꯒꯨꯝ ꯇꯧꯔꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯐꯪꯂꯗꯤ ꯃꯤꯒꯤ ꯍꯟꯅ ꯌꯦꯡꯕꯩ ꯋꯥꯈꯜ ꯄꯣꯛꯇ꯭ꯔꯤ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯒꯤ ꯅꯥꯄꯜ ꯇꯧꯔꯤ
ꯃꯍꯥꯛꯀꯤ ꯅꯥꯄꯜꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯦꯇꯤꯡ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯗꯨꯒꯤ ꯐꯤꯚꯝ ꯎꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯕ ꯌꯥꯎꯔꯤ, ꯑꯍꯜꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯕ, ꯎꯠꯄꯥꯠ ꯇꯧꯕ ꯍꯩꯖꯗꯕ, ꯏꯄꯪ ꯄꯪꯖꯕ ꯄꯦꯁꯦꯟꯠꯁꯨ ꯌꯥꯎꯔꯤ꯫ ꯍꯪꯂꯕꯁꯨ ꯐꯣꯡꯅ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯀꯌꯥꯁꯨꯅꯤ꯫ ꯁꯅꯥꯍꯣꯡꯕ ꯄꯣꯂꯤ ꯄꯣꯂꯤ ꯊꯣꯔꯛꯂꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯊꯨꯅ ꯍꯟꯅꯤꯡꯕ ꯑꯣꯏꯕꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯅꯥꯍꯣꯡꯕꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ, "ꯈꯨꯔꯥꯝꯆꯥ, ꯆꯠꯄ ꯌꯥꯔꯗ꯭ꯔꯣ?" ꯏꯆꯟꯒ ꯂꯩꯁꯅꯥꯒꯗꯨ A ꯕ꯭ꯂꯣꯛꯀꯤ ꯀꯥꯎꯟꯇꯔ ꯇꯝꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯂꯛꯏ꯫ ꯏꯅꯥꯎꯕꯒ ꯇꯌꯥꯜꯒꯁꯨ ꯍꯪꯆꯤꯠ ꯂꯥꯡꯂꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯨ ꯎꯕꯗ ꯏꯅꯥꯎꯕꯅ ꯇꯌꯥꯜꯗ, "ꯑꯅꯤꯁꯤꯅ ꯁꯒꯣꯜ ꯂꯝꯖꯦꯜ ꯇꯥꯟꯅꯕꯒꯨꯝ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯏꯆꯟꯁꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯟꯗ꯭ꯔꯣ? ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤ, ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯥꯛꯑꯝꯗꯧ ꯃꯥꯟꯗ꯭ꯔꯣ?" ꯍꯥꯏꯒꯨꯝꯗꯅ ꯏꯆꯟꯁꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯇꯟꯈ꯭ꯔꯦꯗ ꯈꯠꯅꯕ ꯍꯧꯔꯛꯑꯗꯤ, ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯅꯦ ꯁꯥꯎꯗꯣꯔꯛꯑꯗꯤ꯫ ꯇꯌꯥꯜꯁꯨ ꯏꯆꯟꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯅꯥꯎꯕꯅ ꯑꯃꯨꯛ, "ꯁꯥꯎꯕꯗꯤ ꯃꯥꯜꯂꯤ, ꯃꯆꯤꯟ ꯑꯀꯥꯡꯕꯁꯤ ꯇꯨꯝꯊꯣꯛꯄꯝꯁꯨ ꯌꯥꯎꯔꯦ꯫ ꯇꯌꯥꯜ, ꯕꯤ ꯀꯤꯌꯔꯐꯨꯜ, ꯅꯨꯄꯤꯅ ꯂꯥꯛꯆꯍꯟꯒꯅꯨ." ꯏꯆꯟ ꯇꯌꯥꯜꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯄꯤꯁꯨꯝ ꯁꯨꯛꯆꯤꯜꯂꯒ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯖꯗꯕ ꯇꯌꯥꯜꯅ, "ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ? ꯅꯪꯒꯤ ꯐꯣꯟꯗꯤ?" ꯋꯥꯀꯣꯏ ꯁꯨꯔꯛꯇꯦ ꯐꯠ ꯍꯦꯛꯇ ꯍꯪꯂꯛꯏ ꯇꯌꯥꯜꯁꯨ ꯉꯛꯅ꯫ "ꯀꯩꯒꯤꯅꯣ? ꯄꯨꯊꯣꯔꯛꯑꯣ ꯅꯪꯒꯤ ꯐꯣꯟꯗꯣ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯧꯈꯤ." ꯈꯣꯏꯗꯧ ꯊꯤꯠꯂꯦ ꯏꯆꯟ꯫ ꯇꯌꯥꯜꯒꯤ ꯃꯁꯝ ꯇꯥꯞ ꯂꯥꯝꯂꯒ ꯌꯥꯡꯂꯦꯟꯗ ꯗꯝ ꯗꯝ ꯊꯥꯏ꯫ ꯏꯆꯟꯒꯤ ꯃꯇꯧꯗ ꯏꯅꯥꯎꯕꯅ ꯃꯤ ꯌꯦꯡꯂꯒ, "ꯃꯤ ꯐꯨꯅꯕ ꯃꯥꯟꯈꯤꯅꯤꯀꯣ, ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯨꯅꯩꯌꯦꯅ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯅꯤ꯫ ꯀꯣꯂꯦꯖ ꯑꯇꯩꯅ ꯅꯣꯛꯅꯐꯝ ꯑꯣꯏꯅꯕ ꯁꯤꯟꯒꯅꯨ ꯅꯣꯏꯅꯤ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯑꯦꯗ ꯏꯆꯟ." ꯂꯩꯁꯅꯥꯅ, "ꯐꯨꯔꯣ, ꯍꯥꯠꯂꯣ, ꯁꯤꯔꯣ, ꯀꯜꯂꯛꯍꯦ ꯄꯦꯜꯂꯤ, ꯐꯨꯔꯣ, ꯐꯨꯔꯣ." "ꯑꯩꯅ ꯉꯝꯗꯕꯗꯣ ꯏꯆꯟꯅ ꯇꯧꯔꯦ, ꯅꯨꯡꯉꯥꯏꯖꯩ, ꯅꯨꯡꯉꯥꯏꯖꯩ." ꯏꯆꯟꯗꯨ ꯇꯌꯥꯜꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯊꯩ꯫ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯊꯥꯗꯣꯔꯛꯏ꯫ ꯃꯥꯅ ꯊꯥꯗꯣꯔꯛꯄꯗ ꯇꯌꯥꯜ ꯊꯦꯛꯇꯣꯛꯂꯒ ꯆꯩꯅ ꯈꯥꯡꯉꯤ꯫ "ꯑꯌꯣ, ꯁꯤꯔꯦ! ꯀꯔꯤꯅꯣ ꯏꯆꯟ, ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ?" ꯋꯥ ꯉꯥꯡꯂꯛꯇꯦ, ꯁꯥꯎꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯇꯌꯥꯜꯁꯨ ꯀꯤꯔꯞ ꯆꯪꯁꯤꯜꯂꯛꯂꯒ, "ꯐꯨꯔꯛꯀꯅꯨ, ꯐꯖꯅ ꯍꯥꯏꯌꯣ ꯋꯥꯗꯣ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯩꯕꯣ? ꯐꯣꯟꯗꯣ ꯀꯩꯒꯤꯅꯣ ꯃꯤꯉꯣꯟ ꯄꯤꯊꯣꯛꯏꯗꯤ?" ꯌꯥꯛ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯅꯥꯀꯣꯡ ꯌꯩꯈꯠꯂꯤ꯫ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯀꯠꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯟꯅꯕꯅ ꯂꯧꯒꯦ ꯍꯥꯏꯔꯒ ꯀꯃꯥꯏ ꯄꯤꯔꯨꯗꯣꯏꯅꯣ? ꯉꯥꯏꯈꯣ, ꯃꯥꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯏ? ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯞꯅ ꯂꯧꯏ?" ꯀꯂꯛ ꯄꯦꯟꯖꯩ ꯂꯩꯁꯅꯥꯗꯤ ꯏꯆꯟꯒꯤ ꯋꯥꯍꯪꯁꯤꯗ ꯈꯗꯥꯡ ꯈꯖꯤꯛ ꯏꯟꯈꯠꯂꯒ, "ꯈꯨꯝꯃꯨ ꯈꯨꯝꯃꯨ." ꯏꯆꯟꯅ, "ꯀꯅꯥꯅ ꯍꯦꯟꯒꯦ? ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯅꯪꯒ ꯀꯃꯥꯏ ꯆꯥꯡꯗꯝꯅꯗꯣꯏꯅꯣ? ꯃꯗꯨꯕꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯂꯣ? ꯅꯪ ꯑꯩ ꯉꯁꯤ ꯉꯔꯥꯡꯇ ꯂꯣꯏꯅꯔꯛꯄ꯭ꯔꯥ? ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ." ꯃꯈ꯭ꯋꯥꯡ ꯃꯦꯜꯂꯛꯏ ꯏꯆꯟ꯫ "ꯑꯣ, ꯑꯗꯨꯒꯤꯔꯣ? ꯃꯗꯨꯏ ꯁꯤꯇꯤ ꯃꯆꯥꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯑꯩꯉꯣꯟꯗ ꯈꯥꯏꯍꯜꯂꯤꯗꯣ?" "ꯀꯔꯤꯕ?" ꯏꯅꯥꯎꯕꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" ꯂꯩꯁꯅꯥꯅ, "ꯑꯁꯦꯡꯕꯩꯔꯣ ꯏꯆꯟ?" "ꯍꯣꯏ, ꯃꯗꯨꯏ ꯃꯤꯗꯨꯁꯨ ꯂꯥꯛꯈꯤꯁꯅꯨ, ꯃꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ, ꯆꯨꯝꯅꯇꯒꯤ ꯑꯗꯨꯛ ꯂꯛꯅꯔꯤꯕꯣꯏ ꯈꯟꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯈꯟꯖꯤꯜꯂꯒ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕꯩ ꯃꯑꯣꯡ ꯇꯧꯔꯛꯏꯗꯣ." ꯇꯌꯥꯜꯅ, "ꯃꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ꯭ꯔꯅꯦ?" ꯏꯅꯥꯎꯕꯅ, "ꯇꯧꯔꯝꯅꯤ ꯇꯧꯔꯝꯅꯤ, ꯃꯊꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯀꯩꯁꯨ ꯅꯠꯇꯕꯗ ꯁꯤꯡꯅꯕ ꯌꯥꯝ ꯀꯟꯕꯅꯤ. ꯈꯥꯕꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯨꯏ ꯂꯃꯟ ꯈꯨꯝꯗꯣꯏꯅꯤ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯤ. ꯃꯥꯏ ꯃꯑꯣꯡꯗꯨꯅ ꯃꯤꯅ ꯍꯥꯏꯔꯛꯏꯅꯦꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤ. ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯃꯗꯨꯕꯣ? ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯕ ꯁꯔꯛꯇ ꯀꯩꯗꯧꯕꯩ ꯄꯤꯔꯨꯔꯤꯕ ꯐꯣꯟꯗꯣ?" ꯇꯌꯥꯜ ꯂꯨꯈꯝꯗꯨ ꯅꯥꯜꯂꯒ ꯈꯨꯝꯃꯤ, "ꯑꯁ, ꯃꯥꯏ ꯅꯨꯄꯤ ꯊꯥꯏꯅ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯈꯪꯅꯕ ꯑꯃ ꯂꯩ, ꯃꯗꯨꯒ ꯋꯥ ꯉꯥꯡꯅꯗꯣꯏꯅꯤ ꯍꯥꯏꯔ ꯂꯧꯈꯤꯕꯅꯤ." "ꯃꯥꯏ ꯐꯣꯟꯗꯤ?" ꯏꯅꯥꯎꯕ ꯌꯥꯝ ꯍꯪꯖꯤꯜꯂꯛꯀꯅꯣ, ꯈꯨꯝꯕ ꯉꯝꯗꯦ꯫ ꯏꯆꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯨꯄꯤꯒꯁꯨ ꯀꯣꯏꯕꯣꯏꯔꯦ? ꯃꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯍꯥꯏꯕꯤꯗꯕ ꯅꯨꯄꯤ ꯑꯣꯏꯔꯝꯅꯤ ꯃꯉꯣꯟꯗ ꯌꯥꯔꯤꯗꯣ." ꯏꯅꯥꯎꯕꯅ, "ꯍꯥꯏꯃꯜꯂꯤꯗ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯏꯆꯟ." "ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯀꯩꯗꯥꯗꯣ ꯌꯥꯝ ꯃꯥꯟꯕ." "ꯏꯁ ꯏꯕꯦꯝꯃ, ꯍꯥꯏꯕꯤꯅꯨ ꯍꯥꯏꯔꯤ. ꯅꯨꯄꯤꯅ ꯄꯨꯇ꯭ꯔꯨꯞ ꯄꯨꯇ꯭ꯔꯨꯞ ꯀꯦꯟꯕꯅꯤ. ꯃꯥꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯩ ꯋꯥꯅꯤ. ꯊꯥꯒꯠꯄꯩ ꯅꯠꯇꯦ. ꯉꯥꯎꯔꯤ ꯈꯨꯡꯉꯥꯎꯁꯤꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯆꯥꯟꯅꯗꯕꯅꯤ. ꯅꯨꯄꯤ ꯌꯥꯝ ꯈꯟꯕꯅꯤ. ꯍꯟꯅ ꯌꯦꯡꯕꯤꯗꯕꯅꯤ. ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯃꯥꯅ ꯃꯤ ꯇꯥꯈꯤꯕ ꯅꯨꯄꯤꯗꯨꯃꯗꯤ ꯂꯦꯝꯅ ꯊꯥꯗꯣꯏ ꯃꯥꯟꯗꯦꯍꯦ. ꯃꯥꯒꯤ ꯁꯨꯔꯨ ꯅꯩꯕ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯄ ꯅꯤꯡꯉꯥꯏ ꯑꯃꯗꯤ ꯂꯩꯖꯕꯅꯤ. ꯌꯥꯏꯃꯩ ꯍꯧꯅꯕꯤ ꯃꯅꯨꯡ ꯍꯨꯠꯄ ꯁꯀ꯭ꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯖꯕꯅꯤ." ꯏꯅꯥꯎꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯏꯆꯟꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯤꯍꯨꯜ ꯑꯃꯗꯤ ꯆꯣꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ,
ꯌꯥꯝ ꯄꯛꯇ꯭ꯔꯦ ꯅꯪꯁꯨ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ ꯁꯛꯇꯥ ꯄꯨꯗꯥꯗꯨꯒ ꯃꯅꯨꯡ ꯀꯟꯕꯁꯨ ꯁꯥꯖꯔꯤꯕ ꯅꯨꯄꯤ ꯊꯤꯕꯁꯨ ꯈꯪꯉꯣꯏ ꯃꯔꯝ ꯆꯠꯇꯨꯒ ꯗꯌꯥꯜꯅ ꯃꯥꯅ ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯩ ꯇꯧꯒꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯋꯥꯖꯩ ꯅꯪꯃꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯩ ꯁꯁꯄꯦꯟ ꯇꯧꯔꯛꯇꯧꯔꯕꯅꯤ ꯇꯧꯅꯨꯀꯣ ꯅꯆꯤꯟꯅꯔꯩ ꯄꯠꯇꯧꯕ ꯋꯥ ꯉꯥꯡꯅꯨ ꯃꯥꯅ ꯄꯪꯇꯧ ꯇꯧ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯩꯀꯩ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯑꯦ ꯇꯝ ꯗꯌꯥꯜ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯐꯨꯔꯤꯠꯀ ꯁꯦꯝꯂꯒ ꯑꯁꯥꯎꯕ ꯁꯛꯐꯝ ꯎꯠꯂꯛꯏ ꯗꯌꯥꯜ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯑꯁꯥꯎꯕ ꯃꯇꯧꯗ ꯏꯆꯟꯁꯨ ꯇꯞꯊꯔꯛꯏ ꯃꯗꯨꯒꯤ ꯃꯤ ꯈꯠꯅꯗꯧ ꯅꯠꯇꯦ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥꯕꯨꯗꯤ ꯍꯥꯏꯔꯛꯇꯦꯗ ꯑꯩꯅ ꯃꯗꯨꯏ ꯃꯤꯗꯣ ꯌꯥꯝ ꯍꯩꯅꯔꯨꯗꯕꯁꯤꯗ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯏꯊꯟꯗ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯒ ꯇꯥꯏꯅꯐꯝ ꯈꯪꯗ ꯇꯨꯝꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯇꯦꯛꯁ ꯊꯥꯔꯨꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯅꯪ ꯁꯥꯔꯛ ꯍꯥꯏꯔꯛꯄ ꯅꯪꯒ ꯇꯦꯛꯁ ꯈꯨꯊꯥ ꯃꯥꯟꯅꯗꯕꯩ ꯐꯥꯕ ꯀꯩ ꯍꯥꯏꯅ ꯊꯥꯔꯣꯏꯅꯣ ꯍꯣ ꯂꯩꯁꯅꯥꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯇꯥꯗꯦ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯒꯦ ꯇꯧꯕ ꯃꯁꯤꯃꯁꯨ ꯉꯟꯇꯥꯅ ꯇꯨꯝꯊꯣꯛꯈꯤꯕ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝꯒꯤ ꯈꯠꯅꯒꯅꯨ ꯁꯥꯎꯅꯒꯅꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯃꯥꯅ ꯁꯥꯎꯈ꯭ꯔꯗꯤ ꯅꯨꯄꯥ ꯅꯪꯅ ꯊꯦꯝꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯒꯗꯤ ꯃꯗꯨꯏ ꯃꯤꯁꯇꯔ ꯁꯤꯇꯤꯗꯨꯒ ꯑꯗꯨꯝ ꯈꯠꯅꯔꯦ ꯗꯌꯥꯜꯅ ꯂꯩꯁꯅꯥ ꯏꯕꯦꯝꯃ ꯇꯥꯔꯦꯗꯅ ꯏꯆꯟꯅ ꯍꯥꯏꯔꯤꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯖꯦꯂꯁ ꯀꯥꯕꯤꯔꯨꯅꯨꯀꯣ ꯐ꯭ꯔꯦꯟꯅꯦ ꯐ꯭ꯔꯦꯟ ꯈꯪꯉꯕ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯍꯥꯏꯗꯥꯏ ꯏꯆꯟꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯋꯦꯅ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯗꯩ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯗꯌꯥꯜꯒꯤ ꯄꯨꯟꯁꯤꯗ ꯊꯝꯃꯣꯏ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯆꯟ ꯍꯦꯟꯅ ꯂꯨꯅ ꯇꯧꯗꯣꯔꯤꯗꯨꯗꯤ ꯂꯩꯁꯅꯥꯅ ꯌꯦꯡꯅꯤꯡꯉꯤꯕ꯭ꯔꯣ ꯃꯁꯛꯁꯦ ꯈꯨꯊꯤꯁꯤꯒ ꯗꯌꯥꯜꯅ ꯑꯩꯕꯨ ꯊꯤꯕ꯭ꯔꯅꯦ ꯌꯥꯝ ꯐꯖꯕꯅꯤꯗ ꯋꯥꯔꯛꯀꯤ ꯗꯌꯥꯜꯗꯩ ꯑꯩꯅ ꯍꯦꯜꯂꯤ ꯐꯖꯕ ꯑꯗꯨꯅ ꯗꯌꯥꯜ ꯀꯧꯔꯤꯅꯤ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯕꯣꯕꯣꯛꯅ ꯏꯆꯟꯅ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯏꯆꯟ ꯃꯤꯀꯨꯞꯁꯤꯗ ꯃꯐꯝꯁꯤꯗ ꯏꯆꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯟꯈꯠꯈ꯭ꯔꯦ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯝꯕ ꯉꯥꯡꯕ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯃꯐꯝ ꯃꯇꯝꯕꯨ ꯆꯥꯔꯕꯗꯤ ꯃꯤꯅꯝꯕ ꯉꯥꯡꯕꯒꯤꯁꯨ ꯐꯖꯕ ꯂꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯍꯥꯛ ꯃꯁꯥꯅ ꯀꯥꯏꯍꯧꯔꯨꯕ ꯇꯥꯍꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯋꯥꯍꯧꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯁꯅꯥ ꯑꯃꯗꯤ ꯗꯌꯥꯜꯒꯤ ꯀꯣꯝꯊꯣꯛꯂꯤꯕ ꯅꯨꯡꯁꯤ ꯃꯔꯤꯗꯣ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯁꯤꯟꯕꯤꯈ꯭ꯔꯦ ꯗꯌꯥꯜꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯁꯅꯥꯅ ꯍꯥꯏꯗ꯭ꯔꯕ ꯏꯆꯟꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯥꯒ ꯗꯌꯥꯜꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯂꯩꯁꯅꯥꯒꯤ ꯊꯃꯣꯏꯅ ꯈꯝꯕꯟꯕ ꯄꯣꯛꯏ ꯃꯗꯨꯕꯨ ꯀꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯏꯆꯟꯅ ꯂꯧꯍꯧꯕꯅꯤ ꯃꯤꯀꯨꯞꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯣꯟꯕ ꯏꯀꯥꯏꯕ ꯄꯤꯔꯝꯕ ꯌꯥꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯏꯆꯟꯅ ꯇꯧꯈꯤꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯕꯨꯂꯦꯠꯇꯨ ꯄꯥꯏꯀꯩ ꯊꯧꯖꯤꯜꯂꯛꯏ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯅꯣꯇꯤꯁ ꯕꯣꯔꯗ ꯂꯩꯕ ꯂꯝꯕꯤꯗꯨꯗ ꯐꯥꯎꯔꯒ ꯑꯦ ꯕ꯭ꯂꯣꯛ ꯇꯝꯅ ꯂꯥꯛꯏ ꯑꯦ ꯕ꯭ꯂꯣꯛꯀꯤ ꯂꯝꯕꯤꯗ ꯈꯣꯡꯅ ꯅꯦꯠꯇ꯭ꯔꯤꯉꯩ ꯈꯥꯕꯅ ꯀꯥꯔ ꯊꯧꯔꯒ ꯃꯥꯒꯤ ꯃꯄꯥ ꯂꯥꯟꯈꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯅ ꯊꯧꯔꯤ ꯑꯦ ꯕ꯭ꯂꯣꯛ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯈꯥꯕꯅ ꯀꯨꯝꯊꯔꯛꯂꯒ ꯐ꯭ꯔꯟꯠ ꯁꯤꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯈꯤꯕ ꯎꯏ ꯏꯆꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕꯗꯒꯤ ꯈꯥꯕꯒꯤ ꯃꯇꯧ ꯎꯔꯛꯄꯗ ꯃꯥꯏꯊꯣꯡ ꯍꯟꯖꯤꯟꯈꯤꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯤꯁꯨꯝ ꯏꯟꯈꯠꯂꯒ ꯌꯦꯡꯉꯤ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯈꯥꯕꯕꯨ ꯈꯝꯕꯟꯕ ꯐꯥꯎꯔꯛꯏ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯣ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯑꯣꯏꯅ ꯏꯍꯧꯔꯛꯂꯦ ꯆꯤꯝꯕꯥꯜ ꯑꯅꯤꯗꯣ ꯅꯤꯛꯏ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯤꯝꯕꯥꯜꯁꯨ ꯆꯞꯁꯤꯜꯂꯤ ꯏꯆꯟꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤꯕꯗ ꯇꯨꯃꯤꯟ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯣꯡꯀꯥꯞ ꯆꯥꯎꯀꯟ ꯀꯥꯜꯂꯒ ꯂꯥꯛꯇꯨꯅ ꯀꯥꯟ ꯆꯥꯗꯕ ꯃꯤꯁꯛꯀꯤ ꯁꯛꯇꯝ ꯂꯧꯔꯔꯦ ꯍꯥꯏ ꯂꯋꯥꯏ ꯅꯨꯄꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯅ ꯏꯆꯟꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯔꯤ ꯈꯝꯕꯟꯖꯅ ꯌꯦꯡꯖꯔꯤꯕ ꯈꯥꯕꯕꯨ ꯃꯥꯅ ꯈꯟꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯈꯥꯕꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯂꯤꯕ ꯂꯩꯁꯅꯥꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯨꯛꯇꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯣ ꯃꯗꯨꯏ ꯋꯥꯍꯩꯗꯨꯒꯤ ꯈꯟꯅꯈꯤꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕ ꯑꯣꯛꯂꯛꯏ ꯑꯗꯨ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯕ ꯇꯥꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯔ ꯌꯦꯠꯂꯅꯤ ꯑꯗꯣ ꯂꯋꯥꯏ ꯅꯨꯄꯤꯁꯦ ꯄꯥꯝꯗꯤ ꯄꯥꯝꯗꯦꯀꯣ ꯅꯠꯇ꯭ꯔꯅꯦ ꯂꯋꯥꯏ ꯅꯨꯄꯤ ꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤ ꯊꯛꯈꯠꯆꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯑꯣꯡꯁꯤꯗ ꯏꯆꯟꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯝꯕꯗꯣ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯈꯥꯕꯁꯨ ꯏꯆꯟꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯟꯖꯤꯟꯈ꯭ꯔꯤꯕꯗꯣ ꯃꯤꯆꯤꯅ ꯈꯖꯤꯛ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗꯨꯒ ꯆꯪꯃꯤꯟꯅꯈꯤ ꯈꯥꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯁꯨ ꯌꯥꯎꯔꯛꯂꯤ
ꯄꯤꯌꯥꯏꯅꯨꯒ ꯆꯍꯤ ꯃꯥꯟꯅꯔꯝꯒꯗꯕ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯒꯤ ꯃꯇꯧꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯖꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯀꯔꯤ ꯁꯣꯏꯔꯒꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯁꯣꯏꯗꯦꯗ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯗꯣ ꯈꯥꯕꯩ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯅꯨꯡꯁꯤꯔꯛꯏꯔꯣ ꯂꯋꯥꯏ ꯅꯨꯄꯤ ꯅꯣꯏ ꯅꯄꯥꯗꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯡꯂꯤ ꯆꯣꯡꯊꯣꯛꯀꯣꯏ ꯍꯪꯂꯛꯏ ꯏꯆꯟꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯊꯣꯛ ꯈꯨꯝꯗꯣꯔꯛꯏ ꯊꯤꯀꯥꯗꯥꯔ ꯂꯨꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯂꯨꯈꯣꯏ ꯅꯀꯨꯕꯣꯛ ꯑꯣꯏꯅꯤꯡꯉꯛꯏꯔꯣ ꯆꯠꯂꯨꯍꯦ ꯑꯥꯗ ꯅꯪꯒꯨꯝꯕ ꯂꯋꯥꯏ ꯅꯨꯄꯤꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯕꯤꯔꯛꯑꯣ ꯌꯥꯔꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯏꯇꯣꯝꯇ ꯄꯣꯛꯄꯅꯤ ꯅꯤꯉꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯕꯥ ꯏꯊꯟꯇꯅꯤ ꯏꯆꯟꯗ ꯈꯨꯠ ꯄꯨꯟꯁꯤꯟꯅꯔꯒ ꯉꯛꯄꯦ ꯊꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯋꯥꯖꯥꯎꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯕꯩ ꯃꯑꯣꯡꯅꯤꯅꯦ ꯋꯥꯖꯥꯎ ꯉꯥꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯩ ꯃꯑꯣꯡꯅꯦꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯐꯨꯔꯤꯠ ꯀꯣꯂꯔ ꯁꯦꯝꯂꯒ ꯋꯥꯖꯥꯎ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅꯤꯅꯦ ꯋꯥꯖꯥꯎ ꯉꯥꯡꯕꯒꯤ ꯂꯝꯖꯦꯜꯗ ꯋꯤꯅꯔ ꯑꯣꯏꯕꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕ ꯃꯤꯁꯛꯅꯤ ꯀꯩꯅꯣ ꯃꯆꯤꯟ ꯄꯦꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯆꯩꯅꯤꯡꯕ ꯐꯥꯎꯔꯛꯏ ꯏꯆꯟ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯊꯤꯅ ꯆꯩꯔꯁꯤꯔ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯕꯨ ꯈꯟꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯆꯩꯊꯣꯛꯄ ꯉꯝꯗꯦ ꯆꯤꯝꯕꯥꯜ ꯆꯞꯁꯤꯜꯂꯒ ꯂꯩ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯜꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝ ꯊꯤꯅ ꯈꯠꯅꯁꯤꯔ ꯑꯩ ꯅꯪꯒ ꯉꯝꯊꯣꯛꯅꯕ ꯄꯥꯝꯃꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯉꯝꯖꯔꯣꯏ ꯏꯕꯦꯝꯃ ꯑꯗꯣ ꯍꯧꯖꯤꯛ ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯇꯣꯝꯕꯤ ꯀꯧꯕꯅꯤ ꯀꯛꯆꯤꯡꯗꯩꯅꯤ ꯃꯤꯔꯟꯗꯥ ꯍꯥꯎꯁꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤꯕꯅꯤ ꯗꯦꯜꯂꯤꯗ ꯅꯝꯅ ꯂꯩꯕ ꯅꯨꯄꯤꯅꯤ ꯗꯦꯜꯂꯤꯗ ꯌꯥꯝ ꯂꯩꯕ ꯅꯨꯄꯤꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯅꯨꯄꯥꯁꯦ ꯀꯌꯥ ꯀꯩꯗꯧꯗꯝꯅꯤꯀꯣ ꯀꯣꯆꯤ ꯀꯣꯠꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯏꯆꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯐꯨꯔꯤꯠꯇ ꯌꯥꯜꯂꯒ ꯍꯦ ꯍꯤꯒꯥꯏꯋꯥ ꯇꯧꯔꯝꯃ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯦ ꯄꯥꯏꯔꯛꯀꯅꯨ ꯂꯋꯥꯏ ꯅꯨꯄꯤꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯐꯠ ꯀꯥꯟꯊꯣꯔꯛꯏ ꯈꯨꯠ ꯀꯥꯟꯊꯣꯔꯛꯄꯗ ꯏꯆꯟ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯐꯟꯂꯣꯛꯏ ꯏꯆꯟꯒꯤ ꯃꯤꯅꯣꯛꯇꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯀꯔꯤ ꯅꯨꯡꯒꯤ ꯀꯟꯊꯣꯛꯂꯨꯕꯅꯣ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗ ꯏꯆꯟꯕꯨ ꯄꯥꯝꯗꯅ ꯍꯩꯅꯗꯕ ꯁꯥꯔꯨꯕ ꯀꯧꯕꯅꯤꯅ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯏꯆꯟꯅ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯕꯅꯤ ꯍꯪꯂꯛꯈꯤꯗ꯭ꯔꯦ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛꯇꯨꯅ ꯁꯨꯞꯆꯤꯟꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯕꯨ ꯍꯦꯟꯅ ꯆꯥꯛꯍꯟꯕ ꯃꯑꯣꯡꯗ ꯆꯠꯉꯥꯡ ꯉꯥꯡꯂꯒ ꯆꯠꯈꯤ ꯃꯣꯏ ꯏꯃꯨꯡꯗꯨꯅ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕ ꯑꯃ ꯃꯧ ꯑꯣꯏꯕꯗ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯐꯝ ꯅꯠꯇꯦꯀꯣ ꯀ꯭ꯔꯛ ꯀ꯭ꯔꯛꯀꯤ ꯏꯃꯨꯡꯅꯤ ꯈꯣꯡꯀꯥꯞ ꯑꯃꯐꯥꯎ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯃꯣꯏ ꯌꯥꯝ ꯊꯤꯅ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕ ꯏꯃꯨꯡꯅꯤꯀꯣ ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯌꯥꯗꯕꯅꯤ ꯅꯃꯤꯠꯇꯩ ꯅꯄꯤ ꯀꯪꯗ ꯂꯦꯟꯒꯅꯤ ꯅꯣꯏ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯇꯨꯗꯤ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯁꯨ ꯅꯠꯇꯕꯅꯤ ꯃꯄꯥ ꯃꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯃꯥꯏꯀꯩꯗ ꯆꯠꯄꯅꯤ ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯄꯥꯜꯂꯛꯑꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯝꯂꯨꯕ ꯇꯧꯗ ꯌꯦꯡꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯃꯝꯅꯍꯧꯏ ꯏꯅꯥꯎꯕꯅ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯉꯤꯗ ꯍꯤꯒꯥꯏ ꯋꯥ ꯌꯥꯝ ꯍꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯁꯅꯥꯅ ꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯁꯨ ꯌꯥꯎꯏ ꯇꯧꯕꯒꯤꯕꯨꯗꯤ ꯈꯥꯕꯣꯏ ꯀꯣꯂꯨꯞꯇꯣ ꯂꯞꯂꯥꯏꯟꯁꯦ ꯀꯌꯥ ꯑꯍꯜ ꯂꯃꯟꯒꯤ ꯈꯨꯠ ꯌꯥꯝ ꯌꯥꯎꯁꯤꯟꯒꯟꯕꯅꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯣꯞꯄ ꯏꯃꯨꯡꯒꯅꯦ ꯀꯌꯥ ꯁꯝꯅꯗꯝꯅꯤ ꯄꯌꯥꯜꯅ ꯅꯪꯕꯨꯗꯤ ꯅꯪꯅꯤ ꯅꯛꯅꯕꯅꯤ ꯂꯩꯀꯥꯏꯅꯤ ꯈꯥꯕꯩ ꯃꯔꯝꯗ ꯈꯪꯉꯤꯗꯣ ꯌꯥꯔꯦꯅꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯌꯥꯝ ꯀꯨꯞꯅ ꯈꯪꯉꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯁꯤꯅꯤ ꯂꯩꯁꯅꯥꯅ ꯂꯝ ꯀ꯭ꯔꯤꯁꯅꯅꯤ ꯀꯩꯅꯣ ꯃꯥꯅ ꯐ꯭ꯂꯠ ꯇꯧꯗꯕ ꯅꯨꯄꯤ ꯂꯩꯇꯝꯅꯤ ꯐ꯭ꯂꯠ ꯇꯧꯕ ꯌꯥꯕ ꯇꯧꯔꯅꯤ ꯀꯣꯏꯕ꯭ꯔꯁꯨ ꯀꯣꯏꯕꯤꯔꯣꯏ ꯐꯠ ꯂꯩꯊꯣꯛꯈꯤꯅꯤ ꯀꯟꯇꯦꯛꯀꯗ ꯅꯨꯄꯤꯒꯤ ꯉꯥꯛꯇ ꯌꯥꯎꯔꯝꯗꯣꯏꯅꯤ ꯀꯛꯆꯤꯡꯗꯩꯁꯨ ꯅꯨꯄꯤ ꯑꯃ ꯐ꯭ꯂꯠ ꯇꯧꯅꯩꯔꯥ ꯀꯣꯏꯅꯩꯔꯥ ꯇꯧꯔꯝꯃꯤꯗꯨꯗꯤ ꯏꯅꯥꯎꯕꯅ ꯍꯩ ꯈꯔꯁꯨ ꯈꯥꯎ ꯀꯃꯥꯏꯅꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯈꯠ ꯁꯅꯥꯁꯤꯒꯤ ꯃꯔꯝꯗ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯉꯝꯃꯤꯁꯤꯅ ꯂꯩꯁꯅꯥꯅ ꯏꯕꯨꯡꯉꯣ ꯇꯤꯖꯤ ꯃꯃꯥꯡꯗ ꯉꯥ ꯐꯥꯕ ꯂꯥꯛꯑꯝꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯀꯛꯆꯤꯡꯒꯤꯗꯣ ꯏꯃꯥꯟꯅꯕꯤꯅꯤ ꯕꯦꯟꯁꯃꯦꯠꯅꯦ ꯏꯅꯥꯎꯕꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯏꯆꯟꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯐꯤꯁ ꯌꯧꯁꯤꯜꯂꯛꯂꯦ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯄꯤꯌꯣꯟꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯄꯗ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞꯅ ꯍꯪꯂꯛꯏ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯁꯤꯒꯅꯦꯆꯔꯒꯤ ꯑꯣꯏꯔꯗꯤ ꯇꯦꯕꯜꯗꯨꯗ ꯊꯝꯃꯝ ꯆꯪꯉꯛꯀꯅꯨ ꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯕꯨꯛꯇ ꯈꯟꯖꯩ ꯄꯤꯌꯣꯅ ꯇꯥꯈꯠꯄ ꯁꯛꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩ ꯃꯤꯍꯨꯜꯁꯤꯒ ꯄꯣꯞ ꯄꯣꯞ ꯇꯧꯔꯨꯗꯅ ꯃꯤꯋꯥ ꯇꯥꯅꯅꯤ ꯍꯥꯏ ꯉꯥꯡꯂꯤꯁꯦ ꯇꯥꯗ꯭ꯔꯣ ꯆꯪꯉꯛꯀꯅꯨ ꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯔꯨꯕ ꯊꯕꯛ ꯇꯧꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯌꯦꯠꯄ ꯌꯥꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯄꯤꯌꯣꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯎꯔꯞꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯎꯅꯒꯦ ꯌꯥꯔꯣꯏꯅꯦꯍꯦ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯅꯋꯥ ꯂꯧꯗꯦ ꯊꯛ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯁꯤꯟꯈ꯭ꯔꯦ ꯄꯤꯌꯣꯟꯗꯨ ꯁꯥꯎꯒꯠꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯐꯥꯗꯧꯒꯤ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯕꯨ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ
น้องได้เรียนมันจังสิลักปะดา principal จิงเลียนข้าบุหอยกะจ่าทักลมีมานะจังสิลูบดาปุลับมังวนได้ยิงเลยจิงเลียนนะปิยอนได้ยิงละกะอ่างสิกิการี problem เลยเร่ปิยอนนะมารำสุหายเดสรุนกิหายกะจังสินครีวันนี้จิงเลียนวางงางลักเตน้องได้เรียนบบุกบนี่ยิงเลยเท่านาอามาเกลอยนั่นนะจังอักปะกีมามีตาบดาปิยอนโดทอกรหายบกิอิงกิตปีระกะทาโดเครข้าบกะตนบีกะดีน้องได้เรียนบบุหานะขังบุกุมยิงเลยน้องได้นะ Sir ไอฟังเกเสร็จเสซิสนาบยากระดราจิงเลียนนะมังกโนมีน้องได้เรียนบสุพัมเทตั้มนังหังเลยจิงเลียนนะการีดานะเสบะมานะจังลักปะกีมารำไฮดามานะทกปะมังงังเลย Family की official ओय बवा ताना बिरमले office दा मसीगी दा म university दगे लाक प official document सिंग से sir principal की खुद तसिनवगे अयाबा पिहंदबा office दा family first official second teachers third student last याम तीन नहीं रमे priority की rules and regulations से college development याम लाखिनी चिंगलेन करम organization की अंगांग दो नंगबो असोय सोय दा ngak nasi mapana nong darim bada organization hangki baduda khaba laibak ta khutyai ga khudom bigana tai nong darim baso chimal chinglaga karim na naminok nok laga hagolei bag te yauri ba file to lokthok laga chinglen ki table da langsilei bag to chen sing silaga hanagum yan silli ma bu yingli ba chinglen da yinglaga sir sana hongbana sir principal da sinabiramo hairak pa file duni Sir da supa opi kre tak pire Sir gi khutta sino hanjin haibirak pagi nampu da office da changse laga yam official oi ba thabak se ayat pa pire makha chathabi horo aduga mahiroi khudingma organization yaw oina su ogano ijam na laizaba mahiroi kokthongam leiri marak tu da ai su amani yam takhat pa ma ong da chinglen gi ka da gi thorai pion du su nong dai re bobo ying laga lehewi chinglen su tumin lehewiน้องได้เรียนบัสูมากิมารุบสิ่งดูน่าเลยหัวบังมาพัมเดลัยยกพาดริงอีจันเดขันบะฮอรีลาวายนุปีน้อยโปรตากอนิสตุลหงดอรามาเล official family meeting โอรามาเลจังกียารักเตอโดนับนันจังสินมันนี่แต่ยานะใครต้องจังรีบะอินาวบนะโซโนจูบนังกะรีตอรีโนน้องได้นะอีจันมาทอยนุ่งไอฮาวเดรทีมุลาวหารัมมันนี่ทอราอันนี้คุยเรื่อยอีจันนะมาเฮกยามปีนดันเล่าสิลีน้องได้เรียนมันนนทรกะทิกทิ้งหนุ่ยมาเต้าสิได้จันดันเตะอาหุ่มดูสาวนิ่งในยิงลีน้องได้เรียนบบนกนะให้รีอดุมอามาดูดีมาเตียงปังบีรสุสาวีลวงบดจันในเยละรอยหายรำดงนี่อีจันดีกับนิ่งไปหุ่นละมาพาวรักเลบันนี่น้องได้เรียนบบทวายจ่าในยิงลีกับนิ่งบกีหุ่นดูพัซลละกะน้องได้เรียนบกีมาเต้าอีจันดอุหันนิ่งจับะไลส์นานีจันบุจิงละกะพูกเรอนสินารุโนไกนอมนี่อินาวบนะน้องได้เรียนบกิงักที่สัจจับสิลละกะยาเรตีนาบมารบนี่ก็หายนิ่งงักเรยามเลียมเรมีมาจ่าเสมาปุ่มทิดอันมังมีแต่ยานะอีโวหายกงดนะเห็นมันลิโก้ข้าเล่ปการีมนะบอิสันกิฮักันดาวายครั้งงางเล็กเลียแต่ยาน้องได้เรียนบกอินาวบกไทยดกละกะนุปีอันนี้ดูกีตุงดาจัดปะโฮกเรน้องได้เรียนบสุอินาวบนะจับลีบดลกทกละกะแต่ยาบุตานีแต่ยานั่งเองวันเดสาวรีโรอีจันเสลักนับนุ่งไงไปลักนับนี่ไอ้แกสุ่มโตรู้ดิแต่ยาคุมลักคิดเรน้องได้เรียนบกีว่าดูตาระบสุของทางอย่างลับจัดเครน้องได้เรียนมันตานขัดปะพังลักปะมาตั้งเดนี่ข้าวันฮอนปิกลับโคงละกะการีคำลักปะมาคุยปุ่นจับเลปีข้าบกุมทารักละกะอีจันมีนางแต่จังเสลักละกะกาคาโลอาศัยบอกจัลุเซเลสนาสุน้องได้เรียนบกีมังดะโตเกียวนะปูโครโรมานส์ก็ต้องสิโลมาเซคุยรำนี้มาสักเซข้าบอกว่าอีจันละตรงขันนับะทงหังกัดปีเครอีจันสุดตับนจังสิละกะพรันสิตพมเครเลสนาสุนกละกะขุดไฮสิลีอีจันดาอีจันสุนกมีขุดไฮรักปะดาน้องได้เรียนมันมาบุลุรักในยิ่งลำลีบะมิยิ่งดูกันมิจานารุเรอีสันกันมิจานารุบดาน้องได้เรียนไปฮีนะมาปุกนีนุชิรักตุนาไม่ผัดเลยทกละกะหันละกะจัดเครมาปีแต่ทอคิวสูอีจันนักขังคีอดูบุการีสุขันจินดาข้าบันปูบดาฮาราวน์จัดเครอีจันบุข้าบันปูครามดาแต่อาสุนงได้เรียนบุหันในยิงเลยมาคุยกิมานางตะกี้ลาบทกนจัดลำเลย
notice board ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯋꯤ꯫ ꯃꯤꯠ ꯁꯨꯛꯆꯜꯂꯤ ꯗꯌꯥꯜ ꯊꯥꯖꯗꯅ ꯃꯗꯣꯝ ꯁꯣꯟꯖꯩ꯫ ꯃꯁꯤꯕꯨ ꯐꯥꯒꯤ ꯏꯆꯟ ꯄꯥꯝꯃꯤꯔꯣ?